मरोइबा पाउ तमथीना फुरबा मतुंग हातलागा हुंदोकलंबा ओइगनी थाजबा मियोय अमगे असिबा हक्चांग तादुना लेरमले ईस्टर संडे की थौरम पाक सना पांथोकनख्रे नुंसी चानबा पुरकपा ओइरसनु हाइना एमपीसीसी की प्रेसिडेंट गैखांगमना फोंदोखरे पालबा नुपा नुपी सिंगना अरोनबा मरी थमनबा क्राइम चिंगदे दंदी लेते हाइना लाउथोखिबगी मायोक्ता रैली चटख्रे खुरमजरी टाइम्स ऑफ मणिपुर के मणिपुरी पाउमियंग ताबिदिबा मयाम पुनमकपु आशाप्रियाना तराम नोकचरी हौजिक पाउ संदोकना पिजरी ngasi ayuk pung taruklom taba matamda masak khangdaba singna tamthina furba matungda hatlaga hundoklamba oigani thajaba miyoy amagi asi bahakchang taduna leiramle thodogasi nambol police station ki manung chanba vamdiar da thokibani laikhidraba miyoy adu tagyal kolom laikai dagi fizam muhindro chahi 98 apokpa nabachandra kawi mahak karang numidang mayum dagi thokibadagi thiba khangdana leirakhibani hairi पुलिस तगी फंगबा पाउना हाई असिबा हक्चांग अदु ngasi ayuk mafam adugi khunja singna thengnarakpadagi पुलिस ता पाउ पिरकपदगी पुलिसना हक्चांग अदु लौखलागा रिम्स की मोकता थमख्रे लैखिद्रबा मियोय अदुगी मंगक की सरुक्ता अथौब थांगना लेनबगी दाखफम तारंबता नतना कोक की सरुक्ता सु सोकपगी दाखफम लेरमी महाक कनागुंबा मियोय खरना फुरगा हाटपा ओइगनी थौदोक अदुगा मरी लेनना केस अमा रजिस्टर तौख्रे मालेम पाक सना ईस्टर संडे की थौरम पांथोखिबगुम ngasi lamdam asidasu tongan tongan ba mafam kayada ईस्टर संडे की थौरम पाक सना पांथोखि रोंगमई नागा बैप्टिस्ट सेंटर चर्च इम्फाल ना सिंदुना थांगमईबन तारुंगदा ईस्टर संडे की थौरम पांथोखि ngasi की थौरम अदुदा सरुग याखिबा एमपीसीसी की प्रेसिडेंट गाइखांगमना ईस्टर संडे ना लाकपदा लमदम असिदा लेरिबा मियोय कांगलोप पुमनमक असि ngasi di nungsi chanaba amadi santi purakpa oirasanu कुमई असिना लाकपदा मिपुम खुदिकमकना इंग तप्पा नुंसी चानबा लमदम अमा ओइहनम ngamlagani हाइखि मियोय बसी जातिसिदा नुंसी चानबा वाटपदगी अबिगे शांति वाटपदगी खैसी उखटनदुना समाज सिगुंबा ईस्टरना लाकपदा मणिपुर चिंगता मफम खुदिकमकता इंग तप्थबा नुंगाय याइफाबा नुंसी चानबा अदुगुंबा लमदमदो ओइरसनु हाइदना मणिपुर मियामदा इसिगी ग्रीटिंग्स पिजरी युम पालबा नुपा नुपी सिंगना अरोनबा मरी थमनबा क्राइम चिंगदे दंदी लेते हाइना लाउथोखिबबु वुमेन अगेंस्ट क्राइम ना यामना कन्ना यानिंगदबा फोंदोक्तुना ngasi खंगबोक्ता लैबा केएम ब्लूमिंग स्कूल दगी मियामना थौबाल बाजार फावबा रैली चटख्रे Women's Against Crime na mapung oiba thodang lauduna chatkiba rally aduda saruk yakiba miyamna Supreme Court na 497th adultery kakthatkiba si yaningi masa masa yanaraga mari thamnaraga nupa khakta dandi piramba adu yaningde adubu nupa nupi animak dandi piba law ama semo government na parliament ta putho haiba banner sing sizinakhi Yairipok Hydroi Pokpi Canal Wang Mama Pada Ngarang Honda Activa Amaga Vazas Discover Amaga Thomjinabaki Thogdokta Honda Activa Thoduna Lakba Miyoy Adu Siza Hospital da Laikanaraba Matungda Laikidre Laikidraba Miyoy Adugi Mamingna Wangkem Babu Apokpa Laikidraba Gauri Kawe Thobal Achauba Pakhangkhong Manaktagini Hairi Nakaloma Romda Ngarang Ayuk Imphal Jiri Lambi Paringi New Kafundai Dagi Pangkiba non Manipuri manba miyoy ani adu ngasi fawba masak maming khangba ngamdana Jenims ki mokta lady Paugi marthana tembe brema tanglozari Water Revolution by Lamjingba Grove, Kangla Packaged Drinking Water, a unit of Lamjingba Grove na Manipur ki miyoi khudingmak haksang fana na dayektana lehenna bagi pandam da miyoi bagi thawai ni hairiba afava ising phanghana ba hotnajari liter kun gi jar asti subscriber khudingmak ki yumthong khudingda phanghana ba hotnajari taru tananba mahausadagi thokjarakpa ising loduna sizinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize तौरबा इसिंग पात्र सिंगदा हपचरी सब्सक्राइबर ओइबगी खुदोंग चाबा सिंग अदुदी अदोंगी युम फावबा इसिंग असि थिंजरकनी रजिस्ट्रेशन हेक तौबिबदा इसिंग थन्ना यावरबा जार अमा पिजगनी था अमदा 30 जर्स
600 liters pizagani tha amagi subscription fee lupa chani yankai khaktani chahi amagi lobbiba matamda tha anigi subscription free da pizagani subscription type tha amagi lupa chani yankai tha taruki lupa lising amaga chamanga tha ahum gi lupa chatre yankai chahi gi oina lupa lising ahum contact tobiu 8257888737 email lamjingbatomtv@gmail.com Advanced Coaching Institute Nagamapal Lamabam Laikai near Rims Road opposite Koirenge Auto Parking. Science stream the Council of Higher Secondary Education Manipur Loba class 12 ki parikha da 3rd position Yumnam Devjit, 9th position Akoijam Badal Singh, 9th position Konika Nomaitem, 10th position Asem Koronganba, 10th position Laistam Iboba Maitai, 15th position Haubam Arvind Singh amadi 17th position da Sagolsem Vicky Singh ne. Arts stream da Aniswa position Takraba Takhil Sangbam Sunaya Devi, 3rd position Yangkom Gunchenba, 4th position Texan James Singh, 5th position Moirangthem Loya Ngamba, 7th position SS Obed Kharam, 8th position Takhilamam Ores Maitai. Separated boys and girls hostel. Break matungda miyam amuka hana taram nokchari makha taba pau bizari. Tara taret suba Lok Sabha Mikhal gi mangoinana Thobal district ki tongan ba mafam singdegi fagat khiba yu sing ngasi Thobal district excise office amasung Yaripok excise office mamangda mai thaduna manghankhre mai thaduna manghankraba yu sing adu chaurakna lupa lakh mari rongi value oigani. Wusu Association of Manipur gi nauna thaupunabagidama khallaba miyoi sing ngasi harau tayamna okre ngasi singzamai chinga mathakta pangthokiba achamba thoram amada nauna association gi president oina khallaba Sihais Navadip working president Y Ramananda yauna tongan ba thaupugadaba miyoi sing harau tayamna okhe thoram aduda association gi member sing sanaroi amasung sanaroi singi mama mapa singna sarugya khe thoram aduda sarugya kiba Imphal West District Wusu Association ge president Ngangbam Rosanna mamang thakta association asi miyoi ama khaktana chahi kunmapan hena thaupuduna lakpane handakta nauna thaupuba sing asi khanbani haiba wafam sing thamkhe koi anokba Wusu Association Manipur gi executive member sing adogi president secretary khanbagi matang se asi khanbagi okpagi ne facilitate tobagi chai mari da vote torga togodomne aduga mamang dei chai kun mapan di vote todana adum mi amana haitare man adum pa leibne ba handak nauna koi district taru pulaga koi Manipur ge na registered kano se Wusu district association se taruk ne district taru ki nominee sing sina Wusu Association Manipur gi kano executive member me amse khanga domne adu anda election toraga nominee me amsina tor election toraga khanjaba kano ne Wusu Association Manipur gi Haurak leba naha singbu masam aufana tinjang kaijang dana thamnabagi pandamda RK Fortune Development Private Limited ke Managing Director RK Rameshwarna Tabungkhok Progressive Youth Pioneer Association ge Sanaroi Singgi track suit amadi sports ki kit sing yanthokre Tabungkhok mayai lekai da laiba club asigi sanglenda pangthokiba thoram aduda RK Rameshwarna naha ahal khaidana mipum khudingmakna afaba wakhal khallaba amadi hakchang fana leiraba matamdata afaba khunai ama semba ngambaga loinana mithoi mihenba khunai ama su henba ngamgani lamdam asigi inkhalak liba channel leiraba sanaroi singbu semgat pa haibasi ngasigi mirolgi tawdaba yadraba thaudangni ngasi malemda lamdam asigi sanaroi singna kalliba mafam asidagi hanthadana ahenba mafam kannana ba aikoi khudimakna honaminasi haiki World Art Day gamari leina Go Green Manipur na anirak subo oina Imphal East ke manung channa leiba Seloi Lamlai chingda ngasi u chara thabagi thawak chathakre ngasi u chara sing thabagi thoram aduda mateng pirakhiba khudingmak pusu group asigi maikai dagi thagat pa phongdokhe All Jiribam United Clubs Association amadi Krishna Diagnostic 50 bedded Ningsingkul Hospital Jiribam anina kusam naraga chatharakpa free medical health test ki saruk ama oina ngarang JYC Jairol Pokpida free medical camp ama pangthokraba matung ngasi su Brothers Union Kalinagar Jiribam da pangthokhi medical camp aduda mari leinaba Brothers Union ki executive member Tapos Roina Krishna Diagnostic amadi azuka anina laikai asida free medical camp ama pangthokpa si yamna laibak fabani Masigi damakta thagat pa phongdok chari haiki April kunmathoi ayuk pung taret tabadagi Kailnagar Brothers Union gi campus ta
Ajuka Amadi Krishna Diagnosis Private Limited gi Jiribam 50 bedded hospital gi staff singna lakpiduna 1 day free medical camp tobagi damakta akoi gi lekai gi kalnagor ward number 2 dagi mayamna ado class akoi club gi member singna hanana thagachari Sri Lanka ki capital Colombo da laiba church amadi 5-star hotel singda bomb pokhaibada chawrakna miyo yankhani thoi sire ngasi laiba ga sigi tongan tongan ba mafam tarukta bomb pokhaikre haina paw gi source amana haire paw asina makha taribadi thodok adu Colombo da laiba tongan tongan ba church ahum amadi 5-star hotel ahum da thokibani maduda chawrakna miyo nifuni thoirom laikhidre bomb pokhaibagi thodok adu Batikwala da laiba church amada pokhaikraba matung Sangrila, Cinnamon, Grand amadi Kingsburg ta laiba 5-star hotel singda makhatana pokhairakibani thodok sing asida foreign tourist kaya yauna meyoi chahum hena sokapan nangle Indian embassy gi maikai Indian citizen sing asok apan yaubra haina yengsile adum oinamak hauzik fawbagi oinadi Indian amata asok apan nangkhibagi paudi laitre thodok asi maru oina Easter ga mari leinana church kaba meyoi singda target tawbo oiramba yai haina pawasina palle adubu Sri Lanka authority ki maikai dagi thodok asi gi matangda karigumba wafam amata fongdorok palaitre ngasi phone ki ba pauche singda kari kari maru eba paw yaw ki bage habda mayam puna mi yeng taminasi Lamjingba Times Emsun School yeng silubada chayon ba mioi amana class lauram badagi suti thadokre Indian Navy na guided missile destroyer Imphal launch tawkre India Today TV gi Rahul amadi Rajdev Phana na yathang pikre Mikhal gi mathau tawriba security da kihan bagi wakat kre CPI sakang dana ba wakat kre haiba tabada ikai ba fawe Sangai Express Battle of Imphal ningsing duna mingthon ba lal gi jahaz Imphal launch tawkre Inari polling station tarani thoi bot amuk hallaba yai Hangang gi polling station khudingmak bot hanna ba Congress na wakat kre ECI da BJP state na wakat kre lupa lakh kuntrama toi hen bagi sana fare Tagel industrial state ki fivam yengsin kre Pogna firm April kungamari da report pangthok laba yari report tawgada polling station masing hengalakpa yana laire Imphal kauba guided missile destroyer jahaz ama launch tawkre Hangang kendra gi polling station amata video coverage tawramdre Hangang kendra gi polling station sing androgi taramathoi amadi thongjugi taruk report tawnaba wakat kre Fishing festival pangthokre Naharol gi thodang India ki defense ka mari lainana Navy chief na INS Imphal haina mingthonba new guided missile destroyer launch tawkre MLA Mega Chandra amasung Ranjit ki mathakta action lawnaba ECI da wakat kre K Sharad Kumar Thongju Kendra ki polling station 5/24 da Poxi amasung aranba thong amata chathakhiba leite BJP agent Oza sunataba English haitaba locality amana school da class laurambadagi M suna suti thadokre Huyanlan Pau Manipur ki forensic science laboratory da DNA test tawbagi khulong chaba leihangadawri Hangang AC ki polling station pumnamak report tawbinaba Congress na ECI da wakat kre Congress na vote lising kun helaga kagani thazai Nabakishore CBI na file torokpa encounter case ki charge sheet mari gi prosecution sanction pire tatlaga taramba ST line nelubada mahiroi ama sire anina sogle Sana Laibak Hangang AC da webcasting amasung video coverage amata tawramdre Onabakishore Inergi report April kungamari da pangthoklaba yai Kairaugi yauna polling station kharasu hangadawri Imphal mingthonba langi jahaz Indian Navy na isingda tawhan kre Congress MLA ani gi mathakta CEO da wakat kre BJP ECL Express Navy Chief Admiral Sunil Lanbana Imphal haina mingthonba lalgi jahaz launch tawkre Kedogi tara nithoirak suba kumon pangthokre Work culture semgatuna pothok marang kaihalabadi aikhoi chawkhatkani Manton Maina chingmuda mahiroi ama sire anina sathina sogle Kakching amasung Moreda Fire Service Day gi thoram pangthokre Iraibak English haitaba chayonba amana class lauramba Jiribamgi school Emsuna suti thadokre Hangang kendra gi polling station khudingmak vote hannaba Congress na ECI yongna wakat kre April 18 da ban amadi blockade tawbiganu lalhoba ama fare Aroibada maroiba pawamu kahna Tamthina furaba matung hatlaga hundok lamba oigani thazaba miyoi amagi asiba hakchang taduna leiramle
Easter Sunday ki thoram pak sana pangthoknakre nungsi chanabo purakpa oirasano haina MPCC gi president Gaikhangam na phongdokre. Amadi yom palaba nupa nupi singna aronba mari thamnaba crime chingde dandi leite haina lauthokibagi mayokta rally chatkre. Hoziki oinadi matang asida Manipuri Paulo Shinjare Paumiyang tabi bamayam punamak po ASHAPRIYA na mukha na khurumjari.